आकाशवाणी इम्फाल मोइरांथेम इबेहाइबिना पाउ पाजरी अहनबदा मरुइबा पाउ मणिपुरगी मरु ओइबा तुरेलसिंगदा ओक असिबा थादबगी थबक खुदकता तोपिनबा मुख्यमंत्री नोंथोंबम बिरेना अपील तौरी सेक्यूरिटी फोर्स न चिंगनबा मफम कयादा थिबुहुंबगी थबक चथबदा नोंमै यावना खुचु खुलाई कैमरम फागतले UGC na Imphal degree makha tana recognize tawraroi haidaduna mairoi singda Imphal tawdanaba notification thokre amasung cabinet committee on economic affairs na englishing ani kunmari gi oina kopra ge minimum support price ayaba pikre मणिपुर की मरु ओइबा तुरेल सिंगदा ओक असिबा थादबगी थबक खुदकता तोपिनबा मुख्यमंत्री नोंथोंबम बिरेना अपील तौरी सोशल मीडिया दा थागतपा वारोल अमदा मुख्यमंत्री न हाई नंबुल तुरेलदा प्लास्टिक बोतल अमदी अमोटपसिंग सेंगबदा असिबा ओक मपी सिंग थेंगनारे नंबुल कोंबा अमसुंग थवाल तुरेल न चिंगबदा असिबा ओक सिंग थादरिबा असिना मियोबगी हकचांगदा मखल कया गिलैना सिंग थोलकपा याई मरम अदुना मियाना वाखल मुन्ना खंथबिदुना असिगुंबा थवोंग सिंग मखा ताना चथबिदनबा मुख्यमंत्री न हाईरी मणिपुर की स्कूल कुनमंगा CBSE दा एफिलिएट तौनबगी दमक नो ऑब्जेक्शन सर्टिफिकेट पिरनबगी वाथोक अदु थिजिनबा इंक्वायरी कमिटी अमा सेमले राज्य की एजुकेशन एस की जॉइंट सेक्रेटरी ना थोकपा चेरोल अमदा हाई कमिटी असिगी चेयरमैन ना एजुकेशन एस की डायरेक्टर एल नंदकुमार सिंह ओइरे एजुकेशन एस की एडिशनल डायरेक्टर भेली विशेषोर खुमुकचमना मेंबर अमसुंग एजुकेशन एस की एडिशनल डायरेक्टर हिल्स ओइरिबा दांगमई मंगलेमना मेंबर सेक्रेटरी ओइरे कमिटी असिगी रिपोर्ट मथंग थागी मंगा फावगी मनुंगदा पिखलकदबनी हाइरी रोल ऑफ मीडिया इन कन्फ्लिक्ट सिचुएशन हाइबसिदा स्पेशल लेक्चर प्रोग्राम पांगथोखरे थौरमदु कांगपोपी ओएसिस कॉलेज दा पांगथोखिबनी थौरमदुदा ग्रीष्मा कोथारना खुदोंग थिरकलबा मतमदा मीडिया सिंगना लौगदबा थौदांगी मतांगना वांगांखी अमसुंग रॉयल ग्लोबल यूनिवर्सिटी गुवाहाटी की असिस्टेंट प्रोफेसर डॉक्टर हाउजिनलैंड चोंगलोइना जर्नलिज्म बु कैरियर अमा ओइना सेमबगी मतांगना वाफम कया फोंदोखी स्पेशल लेक्चर प्रोग्राम अदुगी सरुक अमा ओइना कॉलेज असिना सिंदुना न्यूज रिपोर्टिंग अमसुंग न्यूज राइटिंग हाइबा टॉपिकता वर्कशॉप अमसु पांगथोखी ngasi ayu akaknaba paw ama phangbadagi CDO Imphal East Lamlai PS Kunithoi Suba Assam Rifles amasung CRPF ki Taranithoi Suba Battalion gi kangbu amana pungdongmong sekta loksang khongge singsang paringda thibombagi thabak chathapta khusu khalai kya phagat pangamkhre police ki pauna hai thibombagi thabak adu Imphal East SP gi mieng makhada additional SP operation KH Heroes ina luchingba team amana ayuk pung nipal minute 35 dagi pung 10 phawba chathakibani maduda magazine yawba M16 rifle ama M21 sniper rifle ama ahangba magazine ama amasung hand grenade phagat bangamki phagalaba khusu khalai sing adu lamlai police station da sinakre hairi amromda thawal jilla gi gwaro maringdagi magazine ga konaba country made pistol ama magazine yawba CMG ama local made AK47 ama grenade Chinese walkie talkie ama phagat bangamki jilla asigi manung sanba lilong raifrakom tab lambi dagi chu 1A tube launching ama hand grenade ama stun grenade ama smoke grenade ama radio set ama phagat bangamki marak asida national highway kunthata Imphal jiribam lambida gari chani marpuda taru amok national highway ani Imphal Dimapur lambida gari chani kuni pan security akan section thoranga loinena pusilaki hairi Amorom the Imphal West District Police na ngarang tanggal bazar gi akoibeda combing operation chathabada yoi chama kunlom ahung pahung tawki madugi manungda chingnaba miyoi manga lokhatuna city police da makhatana verification tawki Imphal East District Police na su ngarang nong Pokaithel Manbi area da yum kuntharam da thibumbagi thabak chathaki adumoinamak mipha mipungi pawdi leite tabiriba pawase akasbani Imphal dagini University Grant Commission Imphal degree makhatana recognize tawraroi haidaduna mairoi singda Imphal tawdanaba notification thokre academic year lising ani kulhumdai kunmari dagi program asi thamdanabasu university singda khangali adumoinamak notification asi thokdingai mamang ising ani kunithoi phawda Imphal degree phangkibasingi oinadi masi adumak chanagani Commissioner masigi notice amada hai university kharana nauna Imphal program gi application kauri haiba paw phangle adubu hauji Imphal degree asi recognize tawraroi UGC na awangwa thaki mahi tampham singda Imphal program sing hangdoktanaba hanana khangan khrabani
Cabinet Committee on Economic Affairs CCEA na lising ani kunmari oina kopra gi minimum support price MSP ayaba pikre information amasung broadcasting Mantri Anurag Singh Thakur na hai milsingda sijinagadaba kopra gi oina lakliba sahi asigi MSP da quinton amada lupa sahum hengatle aduga bol kopra gi na quinton da lupa chaniya kai hengatle mantri na hai bihar gi biga amasung sonepur samnagadaba ganga turel gi mathakta sagadaba 9 kilometer mari makai khara henna sangba len taruk leigadaba thong ama sabagi ayabachu CCEA na pikre mantri na hai CCEA na Tripura gi kilometer sama kuntra manga sangba khawai harina lambi pakthok sakthok hannaba semgatpachu yakre Maharashtra da covid ki anoba case marfu tare thengnabaga loinana miyoi ani covid tagi laikhidre rajya gi haksel vibhag ki jerol amana hai Mumbai khakta da covid ki case 38 thengnaki aduga Pune city amasung Sangli jila da covid tagi miyoi amamam laikhidre haujuk phawbada rajya du da covid 19 gi active case chani humpu manga sure aduga Gen1 variant case Thengnaba anaba miyoi gi masingna tara sukre makoi gi manungda mangana thane dagini ani amana Pune city dagini aduga Pune gi khungang akola amasung Sindur gattagi amamamni makoi tara adugi manungda mapal na nupani aduga amana nupini Amorom dalaiba asida covid ki case hengalakliba asigi yanglaga Delhi gi All India Institute of Medical Sciences AIMS na masigi emergency department da screening OPD ama hangdoknaba wari lokre aduga phibam luraba anaba singi oina phamung tarani thoisu khaktuna thamlagani marak asida DMDK gi lusingba amasung actor Bijakan covid na maram oiduna Chennai da leikhidre film gi doctor saknaraba actor ama oiramba Bijakan raijagi birodigi lusingba su oirami mahak lising ani taruk tagi lising ani tarataruk phawba Tamil Nadu Legislative Assembly gi member oirami aduga lising ani taramathoi dagi lising ani tarataruk phawba Rajya Vidhan Sabha gi birodi lusingba oikhe DMDK gi makok thongba lusingba asina laikhidabada Pradhan Mantri Narendra Modi na awaba phongdokre social media ta thagatpa warolda Shri Modi hai Bijakan asi Tamil film sangsar gi saknaraba misak amani amasung mahaki thoirok hendokpa performance na miyoi kaya gi thamoi sumat pangangkhe rajniti gi lusingba ama oina mahak asi miyam gi seba da pungning lukhiba misak amani New Delhi da ngarang dagi haudana satharakpa Chief Secretary singi numit humni jati gi mifamda Pradhan Mantri Narendra Modi na ngasi amasung hayeng sabhabati oina saruk yagani ahanba conference na haukiba sahi English ingani kunithoi gi June thada Dharmasala da pangthokhi aduga ani suba conference na sahi asigi January da leibak ki konung Delhi da pangthokhi bani Chief Secretary singi National Conference asi lengak sasanda saruk yabada pungning thaugatnaba amasung Kendra amasung Rajya Sarkar anigi marakta marup mapang oina thabak taunabagi damakta sinbani conference asida Kendra Sarkar gi miyutsing Chief Secretary sing amasung Rajya amasung Union Territory singi official sing yauna miyoi chani henbana saruk yagani Punjab ta drone sijinaduna neno urea chaithobagi thabakta matam changbagi sang hantanaba rajya dugi nupi kun drone pilot training pinaba khankhre Barnala jila gi nupi anidadi training asi hanana pikhrabani amasung makhoina labuksingda drone sijinaduna neno urea chainaba thorang tawri kendra sponsor tawba scheme asigi makhada IFFCO na lupa lakh 35 piba drone sing lemna phanganduna Barnala jila gi Bernit Kaur amasung Kiran Pal Korda nimitara mangani gi oiba drone training piki longmi singda matangga chunaba technology singi piba yaba mating pinaba kathokpaga loinana mathau tawgani haina makhoi anina phongdokli aroibada maruiba pau amo Manipur gi maruiba turel singda ok asiba thadabagi thabak khodakta topinaba Mukhyamantri Nongthoma Birena appeal tawri Security Force na singnaba mapung kiyada thibungbagi thabak sathabada nomai yauna khosukalai kemarum phagatle UGC na Imphal degree makata na recognize tawraroi haidaduna mairoi singda Imphal tawdanaba notification thokre amasung Cabinet Committee on Economic Affairs na Englishing ani kunmari gi oina kopra gi minimum support price ayaba pikre pauloi jare